Communal Oidibadi Government Nati District Lautopada Yetliba Makoi Asini Haina Chief Minister O Ibobina Fongdokre. Amasung Police Landa Duna Misi Minatuan Kiba Tawongu Yanindaba Fongdoktuna Kaitel Pambi Ima Sinanga Sinimida Pung Karetigi Pung Kungamari Manipur Ban Kokre. Kurumzari, ISTV Pomiyang Tabiri Punamakpu Taram na Oksari, Nasigi, Marueba Pau, Sandok na Pijari. Handak Manipur Sarkar na Anoba District Taret Lautukiba Aduda Yaukiba Federal District Committee, Longmai, None District Chief Minister Okram Ibobi na Ngasi, Haunabi Matung Ina Hangdokre. Ngasi, Longmai, None District Hangdopagi Thoram Aduda, Deputy Chief Minister Gaikangam, Forest Minister I Hemo Sandra Amadi, Hill Areas Committee Gi, Chairman Sartulian Amo, Jaliarong Union to Asa Manipur ki President Abu Kamai, DC Tamelong M. Luikam, DC None Longmai Ais Rupasandra, DGP Manipur LM Kote Amadi Tongan Tonganba, District ki Department Singi Officer Singu Sarup Yaki. None Longmai Ground Pangtok Kiba Thoram Aduda, Nauna Semba None Longmai District na Kuan Mama from the Labor Kulgi, Ningtau Sing Amadi Village Authority Singu Sarup Yaki. Thoram Aduda Asway Angam Toktanaba Manipur Police Commando, IRB, MR, Amadi CRPF na Thoram Pangtopumgi Akoibada Ngak Senki. Lambda Madungi Masing Yanba Paza Singna Sarup Yaki. Miyam na Chatok Sasin Taunaba Gai Kayada Chief Minister Okram Ibobi Amadi, Deputy Chief Minister Gaikangam Amadi Congress Sarkarbu Thagat Pa Wahi Singh Iki. Chief Minister Okram Ibobi na Singh Amadi Tamda Labor Organization Karana, Manipur ki Sakot Tharangi Thabak Paikat Pada, Matam Kayagi Mamang Digi, Ayat Apan Piba Kaya Asina, Miyam na Lupsing Asi, Kare, Hainaraba Matamni. Government na Handak District Taret Lautopasi, Miyami Kudong Sanana Bani, Kanagumba District Lautopa Pam Daba Karana, Congress Government Asi, Communal Oiba Government Haina Lauribasi Aran Bani. Communal Oidibati Makwini, None District ki Awat Apa Sing Atuba Matamda Hapsin Duna Mapung Faba District Ama, Waihan Nabakon Lagani. Sing Tamda Kundaminari Ba Furup Singna, Miyam Gesapot Tarangi, Government na Paikalakpat Tabak Singda, Ayat Apan Piba Sing, Ningti Nabab Tahanba Matam Yaure Haiki. Ban blockade, indefinite ban blockade, Netherlands project Chingy. Akoy government kari akay mamoy kari mang na ba koy torge. Kanangumba any organization na tampaki uyay chingi uyay. Moy yung manaba akoy di ikay ba. Moy yung manaba akoy da kana ba phangdusi karino ikay ba akoy moy da kaso confront tawna ba su pamde ama to ba su khatna ba su pamde Prajagi yai phana ba toropada disturb tawbigano disturb tawragadi akhoi silent spectator dawna dum yengna leiba ngamoy praja singna government ama leiba haibase karino noi ikai ra adum car ko ma fret hai le hai kata government ama leiba tardi madugi daita madugi responsibility se praja miyang gini ba akhoi ngame sipai nungbai police mayam leiri na akhoi moibu akhoi court ke nai ge tawbul te praja gi interested to thabak sida moina disturb tawragadi akhoi tumin na yengna leiba yada ba. Deputy Chief Minister Gaikangam na Ladba Miyam gi damak Sakot Tharangi Thabak Paikat Pada, Ayat Pa Piba Nomai Sindol da ki Hilibasing Kuiraroi, Manipur da Ladiba Miyam na Makoi gi Matakta Yokok Lan Tawrakadaba Kuidre. Ngarang None ground da Nomai Kapsin Duna Police Asok Apan Nangan Kiba Tawdok Pang Dabaki Tawungi, Ngarang gi Tawdok Aduda Police na Halaga, Yumlekta Nomai Kapsulaga Miyambu Asok Apan Yaholaga, Government Asibu Lan Uhanaba Tawungi. Adubu Manipur Police na Madu Khangna, Midakta Nomai Kapsin Kidababu Tagat Ningaini. Hauzik India Government Wari Sanari ba NSN IM na Samjaraba Misam Kaya Hatkre. Security Force ka Putona Bada Misam Praza Laikidaba Masingdagi, Makoina Kapada Sikiba Masinga Saruk Sama Henkre. Masibuleva ki Tabak Tauribra, Makoina Miyambu Puduna Staliba Ashidagi, Miyam na Section Bio, Government District Tari Semniva Asi, Miyam ki Tabak Taramda Kudong Sananaba, Pakat Pani Haiki. Ayum, Ayamata, Irandam, Saphanaba Hazana, Kudon Pigabu, Shawingana, Nomai Kaptur Sanadana, Ina Itahanba, Ikaidabra. Natik to the lady, La Kulai Pai, come on, Changamana, Masikumada,
kari kawi terrorist. Prajagi malakta thechal laga problem create to hana ba. Mase it's an act of cowardice. Asiga ba niki thi kawi thawna lai dinate. Thawna lai gadi mama na sen thena gada bani. Nopi ang gi malakta ahawa sabase hero nate zero ni. Amarom nang asi ayupung tara mathoy makai aduwaidagi None Bazar gi dukan sing thongro na ki ningsing bayai Manipur sarkar na None bu district ama oina laukthokki ba nimit adudadi None Bazar dam lamdam adom gi miyamna candle thanduna harau tayamba phongdok na kibani Amaramda Federal District Sangabge Tharamda Deputy Chief Minister Gaikangam Revenue Minister I Hemo Sandra Hill Areas Committee gi Chairman Sartolian Amo Parliamentary Secretary Bungzagin Balti Susaruk Yaki Chief Minister Okram Ibo Bina Federal Anobu District Amak Wana Sem Leva Asi Puruk Amakaki Interest Ta Semanate Sing Amasung Tamgi Sakot Pagi Thong Manatri Asi Mana Hanaba Puruk Kudimaki Semani District Asi Ki Tangai Fadaba Infrastructure Amasung Manpower Athuba Matamda Thamlagani Kudaki Wana District Asi Mathau Tahanabagi Damak Department Nipan Semle Haiki Infal More Lambi ki tongan ba mafam ani amadi None da sakang dabasing ambush tawduna Manipur Police ki personnel ahum sihan kiba amadi police personnel kharabuna asok apan nangan kiba thawongbu yaning daba fondo tuna ngasi nimidang pung taretigi hayeng nimidang pung taret phawba kaichel mari gi ima evil singna Manipur ban kaukrai ban nasida ana ayek lining laison media mai ising amasung kharaman manungi amot akai sengba singidi komthokani hairi ngasi masing yamlaba kaichel marigi ima ibel singna ngarang thokiba misi minage thodok adubu yaningdaba phongdok tuna kharamal kaichel ligi khongsat ama ras baban gi get phaba satki ima sing ras baban gi get nam khai tuna sang na bukhona bada police ka saw na mukna ba thoki Mafam adudagi police na ima sing adubu control tawduna puthoraklaba matungda khongsat ama makhata na kay sampa traffic point phaba laklaga wahing mamlekai paringda satlaba matung kharaman kaithelda pullaba matung Manipur bangi warep asi laukhibani kaichel phami ima amana phongdoropada ngarang loksaw bongyang amati noneta sakang dabusting ambush tawduna Manipur police commando yauna police personnel ahum hatchiba amati personnel taraga mari suan kiba thawongbu yaningje Kaitel Pambi Ima Ebel Singna Adugumba Misi Minat One Kibat Hawangbu Peda Fongdokuna Pung Kunga Marigi Manipur Banjata Gadabani Manipur NSN IM Lahinba Yaroi Manipur Sarkana Makogi Mataka Sapsava Action Lagudabani Barat Sarkana NSN IM Bu Yokatuna Tamlaga NSN IM na terrorist ki thabak thawong kaya Duna Lakle Matam Kaktaba Economic Blockade UN China Satari Ba Asi Kudak Handokadabani Makoigi President Amadi Publicity Secretary Anya Matung ina Fajin Duna Tamliba Asi Thadok Payaroi Haiki. Manipur kawi macam kami gumpa kami nuni capa cina dah coba dia sama saya menerani dia jadi media aku dia macam apa dia kena angkat tinggal lagi aku kan macam lagi sudah yang ada tapi jangan terjadi roh hati saya kau nak kajian mari aku boleh kau ini mau sih aja Ngarang tawdok ganing da ba phongdok tuna Moria da su tongan malup sing asini midang pungni pandigi hayeng midang pung tare phawba Moria ban kokre kuki women and Human Right More Kanompok Apun Manupilu Kunai Sakot Lamzing Lup More Minority Women's Society Amasung Muslim Women's Association na Kauriba Banasida More Manungda Laiba Dukan Amadi Kaitul Singh Thong Hangba Yaroi Gari Chatok Sasin Dasu Ating Malaygani Hairi ADC Sadar Hills ki Congress Councillor Singha Sadar Hills District Lauktuk Tabagi Mayokta resign Tawduna Semkiba Sadar Hills Democratic Party Muthat Kibaga Lwenana Nauna Congress ta Amuk Halakrai Ngasi Sadar Hills ki Congress Councillor Amasu Block Congress Committee Apunma Mifam Ama Pangtok Laba Matung Philip Asi Laukibani ADC Sadar Hills ki Vice Chairman
Thangzakam Misauna, Paumisinda Congress Councillor Kun November Taragani na Pam Tadok Naba, MPCC President the CPC Kivani, Councillor Singh Congress Tadok Naba Matu Sadar Hills Democratic Party Sam Kivani, Adu Kangko Pibu Mapung Paba District Amok when a Lauk Toktuna, Narang Sanga Kivashidagi Pam Tadok Kiva Adu Handoktuna, Congress the Amuk Halakpani, State Government na Laura Kiva Wale Pasuna Sadar Hills Ki Miyamgi Awaba Kohen Kivaga Ludina, Miyamgi Aning Apamba Adu Tungan Kivani. Government na nakulang liba kong tanga sibu apin na fongdo pagalwin na Kangpopi District ki MLA ahum na law kiba tawdang busu tagat pa fongdo ki. His Congress ADC member Singha, other party, Sadar his Democratic Party Haina, form Toraba Adu, Masjid dissolved Toduna, Congress Party membership relation paper, Pisilamba Adu. Withdraw Toduna Congress Party the Anu Hansinkre. Ngasi dimidang Nagaram area da bom hum pokai kre, amana Nagaram dani ani amana Fairyland dani. Ahan digi bom pokai bigi tawdok adu dimidange pung taret minini forum tabda toki bani. Bom pokai ki mafam adu da ISB tiga mayungan leba Nagaram gi maning Fairyland da toki bani. IED wagini thazaba bom adu mafam adu da leba Sangaira hand muiba kauba sahi maudra maturam suraba special contractor amagi yumgi inkol manung da pokai ki bom pokai ba adu da yumgi thong thonau amati inkol manung da laiba polam kaya akaya toi thoki aniswa bom aduna numidangi pungni palom tabada Sangaira hand muiba gi yum maning da laiba special contractor amagi compound manung da pokai ki bani tawdok animita misimina yaukide bom ani pokai karba matung da nongmai kapa akoi bada laiba miya matana ki tawdok adu thoki ba ikui kuidana Imphal West District Police ki makok thong official sing yawa sanction na tijan ba hokre hauji fabagi oina karam balum na kariki damak bom adu pokai halim ni bana haiba chapchana khangmang ngamdri oina karigumda haijaninge haibidi sigumchi public laikai desmana thopi bisi karam karigino kari matangino sigemda khangdre ko aduna karigino haibisu maram yam khangninge khoi haibidi laikai desmana pokai bisi to hanning de niraksuna chidi amna civilian anga macha sinu pim cha hin chatpagi lambi ne Ing solising masama pan humdraga matoida India amadi Pakistan lansong aduna matam adugi East Pakistan bu Bangladesh semada mai pakiba nimit adu ning singduna bharaki mafam kayada bezai divas palan tangnori tharam masigi saruk ama oina fast MR gi banquet hall da pangthokiba tharam aduda Health and Family Welfare Minister D Korungthang amadi Social Welfare Minister AK Mira bain saruk yakhi Manipur Sarkar ke Chief Secretary Ona Bukisor, Additional Chief Secretary Civil Amadi Police ki makok thong makayana saruk yakhi. Sri Bal Mukunda Dev Government Music College ki artist singna sayaw isai saktuna thoram adu hogdoki. Minister AK Mira baina lanfam adu da laikhidrawa bharat ke lanmi singna thongna fana mai papangam ki lebak asigi apun bige saktam da tatana khut tingilakpada bharat ki thongna faba lanmi singna kathokpagal wenana ngasi phawba mayung yari. Thongna faba laikhidraba lanmi sing adu da aikhoina ikai kumna pamthoi haiki. Aigi haiba wakhalon thadokuna ngasidi laipak asi aikoi imamatana pokpa machani aikoi punamak laipak asida pokpani aikoi punamak laipak asida hingminagadabani ware waminagadabani nungai minagadabani aikoi khudingmaki thamoida ngasi aikoi bharat basaning khatamnaba honarakpada kathokriba adugumba athauba singado makoi na poglamba macha aikoi ngakta natabra Minister D Korungthang na Bharat amadi Pakistan songna kiba lantham aduda Bharat Army singna lantham aduda khudong sa daba kaya lerebasu mai pakhi lan adugi Army singda parambisakar mari pikhiba parambisakar aduna mayak sengna taklabani Bharat Army gi thongna ngasi phaba Bharat ki Army singna Bharat ki apun masaktam da thongna fana lepli haiki Tenopal district hangdona bangak sembagi sat kiba security personnel singda khud tharakpa haibasi national sibu singna bani haina Manipur National Democratic Front ki Senior Vice President Bijoy Kwezam na phongdokrai Babu Parada Leba Party go office da pangthokiba kai samchong da handak CPM ki mirep oikibi Yumnam Romilana party da yawrupagi taram opagi tharam da wafam masi phongdokhibani Bijoy Kwezam na makata na Imphal More ani gi thodok ani amasung nonegi ngarang thodok yama laibak thibani laikhidraba amadi asokpa singi awabada party asina su saruk yari thokliba thodok sing asigi Manak Nagna Central Forcing Meraga Karikidamak reinforcement Tawdribano, Pivamasi Yangluraga India government NSN IM the Kut Thava Yade Hibasi, Bhaptana Duna Lairabra.
Manipur ceasefire leitaba maramna tawfam thokpa mathau tawgudabani haiki amaramda yumnam Ramalana party asida yaurapada nungaiba phongdokpaga loinana mahakpu women fronts ki president hable lakadraba mikalda ka samthong canada media poina putholagani haiki ngak seliba khogi police singi mathakta state police ki mathakta khut tharak phaibasi ta sengnamaki khogi jati sibu singnabani amasung jati asina ai sarkar asina jati gi pakhaliba di manipur gi pakhaliba sumba thawk throm sing asi ta sengnam khoina yade oppose tawi dena tai khogi kagas natra newspaper gi mutung khuthang da khoina phangbada तौरीब कांगोसिंग अदु NSN आइमनी हाइबगी रिपोर्ट सु फंगी अदुना असुगुंबा पांगदगी थगदोगसी पार्टी सिना कंडेम तौई पावगी मिफम अदुदा सरुक याखिबा पार्टी के वाइस प्रेसिडेंट MA जाबरना नुंगई की थगदोगसी लेकाय अनि के थगदोगनी थगदोगसी द केंद्रगी मिहुट ओरिबा अब्दुल नसीना तुमिन लेसिनबसी लाबक चिबनी लेकाय अनि के वाथो फावबा संगताइनब ngamdaba मिहुट फम थादोपना फरे हाइकी प्रेसिडेंट प्रियो कुमार नसु एम्बुस के थौदोक यानिंगदबा फोंगदोकपगा लोइनना सेंट्रल फोर्स सिंग सिजिनदुना असिगुंबा थौदोक मतुंगा थोक्तुनाबा होनगदबनि हाइखि अपुनबगी वाखलगा लोइनना पुन्ना लेमिनबा पामबदगी तुमिनना लेबनि पांगदबा कीबा नति हाइना मणिपुर गे निंगथौले सेमसना जावना फोंगदोखरे अकोम लुप कंगले पांग सिंदुना मणिपुर प्रेस तक पांगथोकिबा हिस्टोरिकल लैंडमार्क अमसुंग ममिंग मतौ करमना ngaकदगे हाइबगी मतंगदा खना नैनबगी थरमदा वाफमसी निंगथौना फोंगदोखिबनि Taram aduda akwam luki President Katrimayum Somarendro Ais Ibotomi Kuman Law Secretary Waramba A Surkumar Editors Guild ki President A Mubi Susarup Yaki S Ibotomi Kumanna Manipuda Ladiba Ekoi Kudimak Lamdamasigi Puwari Kangbatai Tamgimina Singda Lam Laiba Yadriba Fawadi Tamda Laiba Lamsing Hekta Yuanba Toksi Puwari gu oiba Lam Maming Sing Hekta Ontokpusi Tawhandanaba campaign ama Mathautai लेसेमा सना जबना हौजिक मणिपुरदा माइकै कयादगी अरानबा ताहन्नबा संखिललिबा खोंथांग कया असि सेक्सिल हनिंगाइनि स्टेट असिदा मई हौद्रिबसि तंपाक्ता लैरिबा माइतेसिंग अपुनबिगी अमतु ओइना खनबदिगी तपथना लैरिबनि फुरुप अमना अमबु नुंगसि सानना लैमिन्नबना ख्वाइदगी अफबा लंबिनि हाइखि ngasigi mifam aduna tongan tongan wari manga lauki luki secretary organization oriba thoksom prem kantana convener oduna histo land amasung land mark preserve tawnubagi committee ama semkre mari leinaba loisang sindagi mari leinaba se sang thidoktuna lamgi maming khangdoknaba campaign chatharagani haikhi ISTV network ke sanapari thawal amadi sandel na singba puba PR ni phugani pan puba optical fiber cable amangasi nimidang rajbabna mamang da kakthatlamle numit khaini gi mamanga su hariba mafam asigi manakta tanaguma khana kakthatlamba laikre cable kakhiba asuna maram ojana mafam kayada ISTV network ki program yangan ngam khidabada network asin lungaitaba phongdorakle loirena asiguma thawaina tawba malma thawang asi matungda amukhana tawbiganu hairi pawgi maraktana atena break ama laminasi Oza, pain relief oil में ख्वांग नाबा, ओक चिपा, तांग चिपा, कू नाबा के सिंगदा, सिनबा यारबा, लिपसाप टुकने पुथुक सबा, ओजा। Temple of Learning School na chahi tara mapung pharakpagi harau tayamba phongdorakpaga iroinena mahiroi singda kudul khara tamjari pre-nursery nursery KG gi mingzal sel lawzaroi class 1 dagi 8 amadi 11 gi mingzal sel tangkhai thak lawzagani class 9 10 amadi 12 kina chada pintra mingzal sel tajagani kudun saba sing asi akaknaba sit khara khakini khana wem lekai kanchipuda leiba Temple of Learning School counter dagi free da form khongdigani Vinashya Coaching Center, the best and the only trusted coaching center in Imphal. Admission open. Revision course for SSLC exam start on 8 December. 11 foundation course for class 6 to 10 start on 22nd December. Our toppers are first position as Salija Anoli, second position as Linthurbi, third position Luhyangangbam, 6th Nira, 21st Bameshwar. Hurry, limited seats.
ꯍꯛꯆꯥꯡꯒꯤ ꯂꯤꯚꯔ ꯁꯣꯛꯂꯛꯄꯗꯒꯤ ꯀꯨꯆꯨ ꯁꯦꯡꯉꯛꯇꯕ ꯍꯛꯆꯥꯡ ꯆꯣꯛꯊꯔꯛꯄ ꯇꯨꯝꯕ ꯆꯥꯕ ꯌꯥꯔꯛꯇꯕ ꯈꯣꯡ ꯍꯥꯝꯕ ꯅꯨꯡꯉꯥꯏꯔꯛꯇꯕꯁꯤꯡꯒꯤꯗꯃꯛꯇ ꯑꯃꯠꯇ ꯉꯥꯏꯔꯕ ꯎꯄꯥꯏꯗꯤ ꯖꯣꯂꯤꯞ ꯁꯥꯏꯔꯞ ꯑꯃꯁꯨꯡ ꯖꯣꯂꯤꯞ ꯀꯦꯞꯁꯨꯜꯕꯨ ꯆꯥꯡ ꯁꯤꯟꯅꯕꯤꯌꯨ ब्रेक तुंगदा मखा ताबा पाव पिजरी असंग लबुक ओहेनबगी पांडमदा बीजेपी मणिपुर प्रदेश की किसान मोर्चा ने सिंधुना लमसांग केंद्र की मनु सनबा लमदेंगदा नोमगी ओइबा रबी क्रॉप्स कैंपेन तमा पांगथोक्तुना मरु मरांग सिंह यानथोक्रे थरम अदुदा बीजेपी किसान मोर्चा के लुसिंगबो सिंह के एस नवकुमार एन इटोंबा एल सामकिशोर लमसांग बीजेपी किसान मोर्चा की प्रेसिडेंट आई इतोबी यावना लुसिंगबा क्याना सरुप याखी फार्मर क्याना सरुप याखिबा थरम अदुदा निंगथम मरु मरांग सिंह यानथोकी किसान मोर्चा की लुसिंगबा नवकुमार फोंदोखिबदा असंग लबुक अमा ओहेनबा हाइबसी अखोई की पांडमनि हाइखे एन इटोमना लमी सिंह की फिवम फगल अबतदा लमदम अमा साखोटकदोरिबनी लमी सिंह याइफनबा बीजेपी ना थबक पाइखली लमदम असिदसु फार्मर सिंह की दमक सेंथोक लंबी लहनबगी पांडमदा कैंपेन असि पांगथोकपनि हाइखे बीजेपी की अपामबदी मियाम की दमक लेपनि हाइना बीजेपी की वांगांगलोई डॉक्टर आर के रंजन ngarang कामजोंग डिस्ट्रिक्ट फुंगयार बीजेपी मंडल न सिनबा पॉलिटिकल कॉन्फ्रेंस ता फोंदोखरे फुंगयार केंद्र की थवाई विलेज ता पांगथोकपा पॉलिटिकल कॉन्फ्रेंस अदुदा बीजेपी की मिरेप ओइगनि हारिबा वुंगसिंग अंकांग बीजेपी की परमानेंट इनवाइटीज डॉक्टर कासिम रुइभा मंडल की प्रेसिडेंट एस डी फरेन पांसु सरुप याखी वुंगसिंग अंकांगना फुंगयार केंद्र दा लेदिबा नेशनल रिसोर्स सिंग असि मियाम कानगदबा मोंगदा सिजनबा संगी केंद्र असिदा लेदिबा रिसोर्स कया असि मियाम दा मपुंग फाना खंगन बतंगाई फदि हाइकी आर के रंजन स्टेट असिदा कांग्रेस सरकार ना मियाम ना नमथा कया तवी मसे टिमिन इलेक्शन मतम नत्रे सेंटर की स्कीम सामा मरिफु हौदोपदा स्टेट असिदा कया यामना इंप्लीमेंट तौदुना थबक पाइखटपा ngamlabage हाइकी ओइनाम केंद्र दा बीजेपी की मिरेप ओइगनि हारिबा एल राधा किशोर बो सगतपा बूथ लेवल कमिटी अमा पांगथोखरे थरम अदुदा एल राधा किशोर यावना लमदम अदोंगी मियोय क्याना सरुप याखी कांग्रेस शासन मुथतुना ओइनाम दा बीजेपी की एमएलए अमा थमनबा राधा किशोर बो पार्टी की टिकट सोदना फंगनबा मियाम पुनमकना होनमिनसी हाइना बीजेपी की वाकर इभोल सिंगना पुंगदोखी कांगसुप सेरु बैप्टिस्ट चर्च के डायमंड जुबली सेलिब्रेशन ngasi चर्च असिदा पांगथोखरे थरम अदुदा कमिटी के चेयरमैन खुन के मरु एबा मियो सिंह सरुप याखी डायमंड जुबली सेलिब्रेशन कमिटी न सिन पांगथोखिबा थरम अदुदा कमिटी के चेयरमैन एम एस चेंगुंग वांगना नुमित असना लायोय खरबा अहल सिंहबु इकाय खुमनबु उत्पग लोइनना मकोइना ताकपीदंबा लंबीदा समिनानिबुगी निंगसिंग निमितने हाइखी मरमदी लाइक तम यामते कासमना सो यामते अदु क्रिस्टियनिटी हेग लाखोदिगी लाइक तम दो यादरे बाइबल हेतो यादी इसे हेतो यादी अदुना ngachidi एखोई अजुमाय तोना लाइसु खर खांगबसिजु क्रिस्टियन की लंबी ननी हाबसि हाइमन सोलै असिने हंदक हानगी लोपा सोंगा अमदी लिसिंग चपी चना हनखिद्रबा मतुंगदा मियाम थेंगनरिबा खुदोंग सादबा कया कोखनबा कुंबी ब्लॉक कांग्रेस कमिटीना कुंबीदा एटीएम बूथ हांगदु बैंक ब्रांच लेहलु हाइना दाबी तौखरे अंड्रो मंडल बीजेपी ना सिंधुना केंद्र सिगी मनुंग सनबा यारीपोक टॉप सिंगछा पोलिंग स्टेशन 7/24-25 अमदी 26 की बीजेपी बूथ लेवल वर्कर सिंगी ओइबा पॉलिटिकल कॉन्फ्रेंस अमा पांगथोखरे तौरम अदुदा अंड्रो केंद्र बीजेपी की कैंडिडेट ओइनबा सेम सारिबा बीजेपी की वंगांगलोई डॉक्टर निमाइसान लुवांगबु सगत पहाइना वारिप नखरे तौरम अदुदा बीजेपी की मियोय क्याना सरुप याखी निमाइसान लुवाना केंद्र असिदा अचुंबा अमदी मानव खुनाय अमा पुरकनबा बीजेपी बु सगलसी हाइखी पार्टी में तानरसी हायरसी नागी मजुदे इगी गनाय ना नती अदुना मोरे डॉक्टर निमाइ कोट अंगांग कोटी बदु तोबा निमाइ सिपो फोटो एगी बरी दे तेदुनी मोरे नांगे बिदी बीजेपी की नियम खंगदे गागनी मोरे बीजेपी की वेरबुदो मानती है मतम कुइना अवाब कया मायोक अदुना लाखलाबा लिसिंग नित्रा हुमदुगी पुलिस कांस्टेबल कैंडिडेट सिंगबु मणिपुर सरकार न सांगयंग पांगथोपल लोइख्रबा मतुंगदा अरानबा कया यावरे हाइना कथतख्रबा कैंडिडेट सिंगबु अमुखना अवाब तहानबिगनु हाइना मणिपुर पुलिस कांस्टेबल फ्रेश रिक्रूटमेंट बेस लिसिंग नित्रा हुमदुना थादुरक चेरोल अमना खंगलकले खुंद्रापम केंद्र की मनुंग सनबा पौराबिदा ngasi केंद्र असिगी एमएलए ओइबा स्पीकर टीएस लोकेशोना महाकी लोकल एरिया डेवलपमेंट फंड की साबा लाइनिंग थौ पुटिबा मल्टीपर्पस कम्युनिटी हॉल संगादुना मियाम द सिनक्रे
ngasige sangab ke thoram aduda MLA Victor Kaising Dolai Thabi Jilla Parishad ke member W Tombi Leima Khundrakpam GP ke Pradhan S Tombi Devi Paurabi Development Committee ke President S Mangina Singh Bamyue Kiana Athoba Mithungnen Singh Waina Sarup Yaki New Lambuland Nauna Saba KBC Center Sirs Ama Sangakre Thoram Aduda KBC ki General Secretary Ngamjapau Hauki Saski Pastor Onko Hauki Construction Committee ke member Saiboy Singh Sitsu Sarup Yaki Anoba Sirs Building Asilupa Crore Mangarum Sang na Sakibani Thoram ke Sarukama Waina Saski Souvenir Amasu Fonki ACERT na Imphal West ki District Institute of Education and Training Diet Sanabagi Mayang Imphal Education Minister Dr. K.S. Ratan Kumar na Urep Yung Chamkre Thoram Aduda ACERT ki Principal Secretary P. Waifai ACERT ki Director M. Mina Kumari Susar Yaki Kaksing Sumnang Lekai da Leiba Diet Kaksing Office Pu Khangogdana Kaksing District Headquarters Semnabagi Damang Office Kongkinaba Order Pidaktuna Institute Asigi Furniture Singh Thangduktuna Sidok na Bokoda na Thawong Yaning Daba Fongdoktuna Institute Amasung Staff Amasung Training Singna Yaning Daba Mifam Amangasi Pangchokre Mayro Singh Damak Ladiba Officer Sima Pam Hongbigano Amadi Government na Afaba Kongtang Kudimak Ningtina Tanaduna Paikana Bokonasi Hairi Imphal West District Sangmaizin area da Manipur Turel ki mathakta Nauna Saba Valley Bridge ani Works Minister Dr. K.S.S. Biren na Sangakre Thoram Aduda Education Minister K.S. Ratan Kumar MLA E. Dizamni PWD Chief Engineer N. Loken Susarup Yaki Sangmaizin Thongam Valley Bridge amasung Komlakong Sangmaizin Valley Bridge asi SPA gi makha da lising ni tara tara mathoi amasung lising ni train thoi tara humdoi dagi punna lupa crore 8 lakh kunthra ga mathoi hena sangna sakibani Thong Sangaraba Matung da Komlakong Irema Compound da Pangthoba Thoram da Works Minister Birena Imphal dagi mayang Imphal Tabalambi National Highway gi mathakta Pukatuna Semgatle Indo Mema Lambi Natana Mayai Lambi Ashidasu Miyam Chatok Chasin Tawduna More Satpada Kudong Sa Lagani Haiki Education Minister K.S. Ratan Kumana Ngarang Chief Minister ge Khongsat Mangwenana Misimina Thon Keba Thawdok Yaninda Phongdoki Hingsana Wathok Amatigi Warasun Purapangamloi Wathok Kudingma Punna Paminadana Tung Koina Sanaba Yaba Warusinama Purapangamgani Haiki Kumbi Kendagi Manungsan Ba Hayai Konda MLA Local Area Fundigi Saba Hayai Ko Lamjing Mera Nupi Samas ki Sanglen Ama Kendra Asigi MLA S. Birana Sangakre Thoram Aduda Saitun Gram Panchayat ki member M. Ibomsa All Manipur Women Social Reformation and Development Samas ki Secretary T.S. Ramani Mayalup Asigi Secretary P. Sobita Kumbi Block Congress Committee ki President L. Sekor Sarup Yaki MLA S. Birana Government na lengak pa nungaina bagi damang district tariat lauktok pada yaning daba fongdoktuna NSN-IM na police da kut harakli ba asi yaning de asi gumba bahiron skit thabak tharam sing thadok pan asumbo oigani haiki Ago menga mohoiga koge ceasefire tawduna lairi bani ena ceasefire tawduna lairi ba se mase thangai sengna makti mohoigi Nagaland da oigede basida moina Manipur bhawa khopsila aga koge Manipur gi praja sing asida masung Manipur gi territories da mokaina hojimak tawriba ama ngarang makta koge police khara ahum haibtare ahum adu laibak thire nungaite Kumbi Kendra ki INC da yawram ba imung yangkai ke mapalom BJP da yawram pagi taram no opagi thoram amada Cyclone Awang Lekai da pangchokre thoram adu da hana minister oramba BJP ki Wangang Loi N Mangi Wangu Terakong Gram Panchayat ke Pradhan T Balesor Cyclone GP ki N Sana Tomba amadi ward member Singu Sarup Yaki M Ramani na Manipur Legislative Assembly Anova Secretary Oire Mahak November Tarangani Pandagi Assembly ki Secretary Insas Oina Thau Purakibani Thasigi Panda Manipur Governor na Bharat Maki regular Tabagi Ayaba Piraki Tang Taraga Madida Speaker TS Location na approval Pibagalwena na Mapung Papa Secretary Oina Order Thokibani Panbayai M Ramani na Assembly ki Anisuba Nupi Secretary ni Numit Marini Chatakadaba International Film Festival of India Northeast Chapter Ngasidagi Manipur State Film Development Society gi auditorium da Hautokre Hautopaki Tharamda filmmaker A. Sam Sharma Art and Culture gi Commissioner Ice Delhi Director Dr. K. Susila Directorate of Film Festival India ke Director C. Rajan Amadi Filmmaker P.
Pravana Singma Miyu Singa Sarup Yaki, Commissioner Ais Dilipna, Film Hibasi, Malam Gimiam Pumana Kangba, Lon Kangadrabasu Amaga Pau, Pauna Bangamba Medium Ni, Instead of Sigi Film Maka Singi Awaba, Marilena Basinga Yang Suna Tabo Packet Haningi, Instead government ki Maka Digasu, Pangba Mating, Pangana Buhonari, Pongdoki. Sam Saramana Film Festival Asina, Resident Film Sing Hiana Wama Takta Pukana Bokona Amadi, Film Sing Promote Tabada Hiana Mateng Oregani, Asigumba Festival Toina Silabadi Lamdam Asidagi, Maguleva Film Putopada Hiana Mateng Oregani. Is that government Amadi Ministries of Information and Broadcasting Makada Leba, Directorate of Film Festival Kusam Naduna, Film Putokpa, Miyam, the Utna Bokona Amadi Putopada Itil Pinava, Tabak Paika Labadi Lamdam Masigi, Film Makers Singa, Kanaba Piduna Hiana. Lamit Junction the Mateng Wagini High Key. Through these film festivals, and actually we are having chances, opportunities of seeing these films through these film festivals. At the same time, the talents of new kind of filmmakers are getting chances of screening their films not only in India but also outside India. Ngasi ahuba numita Korea gi Lee Zuna direction piba di Tron haina mingthon ba film utke film asi Korea da matam amada pan kiba ningthau singi matam da afaba ningthau laihanna bokona bada miyeng thamma film ni. Ngasi numidang pung 3 gi hauriba general strike asida Imphal Municipal Corporation gi onadi komthok piduna corporation asigi thabak tharam singda ayat apan pibigeno haina corporation asigi mayor S Sunilna appeal chawri IMC da pangthok kiba pawgimi from amadam hana makata na credit link subsidy gi makada yum sanabgi form thagalaba matung mailena bas singda thagat kiba singi list phongdopada khalaba beneficiary ni haina lauribasi aranbani Scheme asigi makada beneficiary khanma laitri amaramda IMC gi card pigani haina state vendor amati temporary market gi IMC gi ming sajin naduna sell khairiba sing asi corporation ga karigumba hiram amatada mari lenati hairi simaina akogi mamang dasu yam toina koi municipal corporation side gi thamjagi ba akogi amon akai nomagi day to day tholai ba pot mayam si masi sengdokpada asida ka gaimba disturbance adegi panba kai mamta pibidana free zone ohenbiu haina CIS bigi thongda koi municipal cooperator amadi council gi punamangna koi IS bigi thongda koi na sengdokchari Nungai Thodoki Matungda Muslim Civil Society Singi Apun Mami from Ama Pangtuna Thodok Adubakan Yaning the Fondo Cray. Instead, government Thodok Asigi Matang the Apiva Matam Amagi Manunda, Judicial Inquiry Tagodavani, Nungai Furup Anigi Miyama Tangu Lata Papium Ama Lakna Bahona Gadavani Haina, me from Aduna Apil Tauki. ICPS Ki Makada District Mapan the Ladiba Sile Welfare Committee Gita Kungi, Sitting Allowance. December kun mga fabgi manung da pitok trabati routine casting packet trabagal wenana center government amadi marile na bad ministry da wakat lagani hari Manipur press ta pangthok kiba pawgimi from amada Imphal iski chairperson I become zitna committee ge sitting allowance batam sang na pitok tabana kudong sa da mayuk nare finance department amadi social welfare department na thamoi senga thabak tawdabana thika ge sel tanmuga sap manare haiki Maite Council Mori ke nauna thau puna bagi damak thoksam Roman Maite President Naurem Sunil Maite General Secretary oina khankrai amaromda Imphal Mori ki mafam ani da attack tawduna police ahum laikidaba kaya amana asoka panangam thiba thodok Maite Council Mori na kan yaning da phongdok krai laikidaba sing imanung ge awab sarup yabaga lena asoka pan sing atuba matanda fagalakpo orsunu asiguma thodok asi matungda amuka na thoktana ba mari lena ba sing da appeal tawri Domestic workers sing hak ki matanga nomagi aba conference tama Manipur press ta pangthokrai Ferento Domestic Worker Alliance amasung National Democratic Workers Movement Manipur nasima thoram adu da lup asige coordinator Sasinta Sarang Ran Ward ki secretary Sobita Mangchata bam Manipur High Court ki advocate L Sadanand Sarup Yaki Imphal Mori lambi ki mafam ani amasung none da sakang daba singa nomai kapsul lapodigi police personnel ahum laikidaba Tara Matwe Hian Asok Panangan Kiba Thodok, Janata Dal United Manipur State Unit na Kanayaning the Fondo Cray. Democracy Sat Palepak Asil Satarak Hibatong Asiyam na Pang the Bigit Tabakne. Manipur government ka UNC ga Muknaraga Masagi duty to police personnel sing the attack to Hivasi Yaning Day.
Peace talk tariba loop amana satariba thong asi center ki BJP na tumina leifam thokte Central Government State amadi UNC ka punna phaminaraga warusin purakna ba appeal tawri makataba pau pijadringai da aten break amaga lominasi Suzuki Gixxer Special Edition beats your heartbeat. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Bazaar India Beleng Singro, Nupagi Nupigi, Among Singatanatan Ato item Singathalaba, Bazaar India, item Kardi, Amalay Amalem Hapsagani, Lupa Lissing Anidagina, Lissing Marie Tobgi item Sing Labiragadi, Lupa Sanidagina Jama Hava, Lemna Tip Box Amam Hapsagani, Nasimak Lengsen below, Bazaar India, Emmanuel House near ICICI Bank, New Second Road Imphal. Northeast India Development Party NEIDP asi iramda Manipur chakho thorangi da bakta hiram khudimakta kathopaga loinana apunbagi pangalama sagaliba political party amani tarmathoi suba Manipur Legislative Assembly gi mikhalda party asigi da makta miyam gi mihut sinduna tampaki constituency nempu makta masa masagi constituency singda miyam gi support phanglaba miyoi singda paujel asi pijari mirep oiningba singda isagi biodata makhada pijari ba sida yahon birangna makhanganjari Breaketungda makhataba pau pijari Aikoi ge pabung haina kauba Manipuri digital film amabu narolda yolambagi damak nupi ama city police na fadrung asi oripokta leiba chairap kota puthokrai nupi adugi maming di ningombam ongbi landhoni devi sahi humpu mapurabagi maming N Okendro maitai basikong lerek asobodagini ningombam landhoni na ngarang pauna bazar film asibu yolingaida city police na haktheng ana fabadigi ngasi kota puthokibani Mahapu makata na wahang pahong taunaba numit mangani ki police custody da remand lauke. Film forum ki advisor NG Tes Kumarna paisa kaya sang na namba film sing narol da sen tanba asi thingnaba ki damak asiguma miyo sing ain go eba charak phangma natraga fine tian na ba honagani haiki. Film mama puthonaba hona jaragal pa lakya chang hona da khudakta khura lanada takthro ba yun da sigi Manipura asumba film ase tawdana bagi damakta hairiba case the general Manipuri Manipuri interest film forum interest producing interest mathematic java dandi pinana bagi damakta IND project thapla National Energy Conservation Degamari Lenena Ministry of Power Government of India na Sinduna Bharat Pumbagi oina pangthokba layekpa sangdam nabada Manipuri talent khaidem El Rohit amadi Pukrambam Rozia Devina ani suba position lawraktai DAB Public School da class 8 tamniba Mahiroi talent khaidem amadi Don Bosco School da class 7 tamniba Mahiroi El Rohitna Group B Kanglupta ani suba position lawrki aduga Group A ge Kanglupta na Pukrambam Rozia Devina ani suba position lawrkibani Mana Singosi New Delhi ke Hotel LE Meridian da December ke tang talaga marida Sing Demlava Thoramda Minister of State Independence Power Peyus Goyal na sel oina lupali sing yang kai galwena na certificate sing kusin narakibani Lam Karambagi Damak Mamangadigi Leminak Nava Purupsa Kudimapu Namtaduna Tamle Habigi Wakalon Man Mamongda UNC na Chatarakliba Tabak Sing Ipsana Yaning Hari UNC get hong Asibu Kulai Paiba Kambu Amana Inot Haptuna Downing Bata Taholibasi Kangluki Irang Tonabagi Masak Amani Miam Gi Mayokta Leba UNC Mutatpagi Matam Ore Lobasi get Tomi Punamak Logi Mayokta Kangluki Miwin Hana Lauk Tokadavani Loop Asibu Aina Yadaba Lupni Haina Lauk Trabadi Ipsaga Wakal Manaba Purup Kudingi Organization Single Wenana Akan Makongjang Sangsilagani Hari Ngarang Infal More Lambi ki mafam ani the NSNIM na ambush tarok tuna police personnel ahum sikiba atoi personnel kaya sowan kiba thawong Manipur People's Party na kan na yani da phongdokrai center na divide and rule thamduna Manipur kai na basiliba sikhudakta lepkodabani Manipur government su matik saba thabak lakotuna NSNIM gi kem khudimak Manipur ge takthokadabani lodana UNC bu aina yadaba lupni hana laukthokadabani hairi Eastern Digital Entertainment na putokpa sarogi yaipa thawngi tharam ngasi thangoi banda leiba khaidem imogi yumda pangthokrai yaipa thawngi tharam aduda Y Kumarjit KS Biswamitra
Danes Samnasingba Musing Saruk Yaki, Papi Nongtumamna, Direction, Story and Screenplay na Mangal Sabung Bamni, Film Asida, Ratan Lai, Sadananda, Itoy Amadi, Medhana Singba Artist Kiana Saruk Yari. Manipur State Sumang Ila Council Nasinba Sumang Lila Ningtam Kumay Hayang December Tratoti Hoguni Toramadu, Levaki Eva Athing Malabana, December Tragani Pandaki Wena, Horagani Hari. Forest Department ki Forest Toramasung Forest Guard ki walking test Hayang Pangtokani Toramadu, Hangsit Tang Tragani Panda Wena Pangtolagani. Hauzik Nasiki Sanabagi Pau Lovisi. Ngasigi Sanabagi Pauda Central Jail Sajiwagi inmate Singi Oiva Ahumlak Suba Annual Sports Meet Iskini Traga Taruk Nasi Rosin Kray Central Jail Sajiwada Pangtok Kiba Thoram Aduda ADG P Dongel Central Jail Sajiwagi Superintendent Fanit Fang Susaruk Yaki Tongan Tongan Ba Masana Singda Zelda Ladiba Miway Sohum Kunta Tarukna Atoy Ehen Tanaki Lunana Makoma Tang Taraba Singda Mana Matum Singsu Yantoki Sobol Fitness Gym Oinamgi Mangarak Suba Foundation Day Tharam Pangthopagalwenana Tournament Singda Mana Matum Lorokraba Sanru Sing Opage Tharam Ama Oinam Maning Lakaida Pangthokre Tharam Aduda Dalit Chana Mandalgi President RK Somarendro Changmaizam Swaran Kumar Amasung Hero Thoksom Susaruk Yaki RK Somarendrona Sports University Sabagi Center na Pilak Deba Kudong Saba Asi Mapam Amada Oiro Amadabu Oiro Sanaroi Miyam Yelaga Atuba Matamda Sabina Mapuning Singsin Ki SAZ Center Ulogi Boxing Football Taekwondo Amasung Weightlifting gi Selection Test December Kunga Tarukta Center Sida Pangtolagani Saruk Yaniba Sanaroi Singna Center in Sas Unana Wakangalate Makata na Sanabagi Pau Boyaning Thozam Degi Pangbigani Ngasigi Sanabagi Makata Pauda CC Meet Football Sadar Hills ki akan matim ama oiriba FC Zalena Mapalgi team Barahungka Athletic Club Korkazar Asambu Maiti Biduna Sathariba Humpusuba Sarsur Sansing KCSI CBE Memorial Football Tournament ki semi-final sangkre Thasigi tang taramapalgi nungtilpung ama makaida sanagadoriba ahanba semi-final match ta mamang sahigi CC Meet ki champion amadi sahi sigi taramatusuba Manipur State League ki champion Neroka Football Club Sangaponga thengnaragani All Manipur Football Association Sinduna Imphal gi Mapal Kangjibungda Mapal gi team ani amadi state asigi team kun punna team kunitoina saruk yaduna tha sigi tang mari degi sathariba sahi sigi humpu suba sarsor sansing KCSI CBE Memorial Football Tournament ki ngasi sanakiba quarter final match ta FC Zalen Sadar Hills na Barahungka Athletic Club Korkazar Asambu gol mari anida maiti babiduna semi final sangkhibani FC Zalen Sadar Hills ki mai papagi gol singadu Saiko Hawk tu boina match ki tara suba kuntra mapal suba madi ahan bahap ki apiba matamgi ahapa minute amada gol ahum sanki atopa gol aduna thangmilian hawkipna match ki nifu taruk suba minute chanduna match asi mai pakhibani Mighty Oraba Barahungka Athletic Club Kokazar Asamgi golani adu Asok Brahmana match ki humputaruk suba minute sanki atopa gol aduna FC Zalen Sadar Hills ki T Nelson Komna own goal oina match ki taramanga suba minute sankhibani match asida Barahungka Athletic Club Kokazar Asamgi sanaroi Pavitra Nazari amadi Kapil Boroda center referee na unsporting behavior kidamak yellow card utkhi hayeng match leiroi Sathariba tournament asigi aroiba quarter final match tha asigi tang taranipal gi nungthilpung ama makhai tabada Nisha Thangmiban amadi Mapal gi team Assam Regimental Center Shillonga sanaragani Amaronda national amadi state ki thakta sanaramba masak nairaba footballer sing amadi football bu pamjaba sing na semba future football promoter singi maikai dagi ngasi sanakhiba quarter final match ki player of the match ki award patakiba FC Zalen Sadar Hills ki Saiko How to Boida Selwena Lupali Singani certificate trophy amadi checkshoot All Manipur Football Association ki president S Sana Tombana khusin hanki AIFF Under 16 Youth League Race of India gi ngasi sanakiba match ta Cell Football Academy Bokaro Jharkhand amadi Aizol Football Club mai pakre
All India Football Federation na Bharata Football masana hena sakol hanabagi pandamda tongan ba tournament amadi league sing pangthoktuna lagli masigi saruk ama oina federation asina sinduna Kumal Lampak Main Stadium da thasi kitang tara dagi tim manga na saruk yaduna sathariba AIFF Under 16 Youth League Race of India gi ngasi sanakhiba ahanba match da Cell Football Academy Bokaro Jharkhand na North Eastern Reorganization Culture and Association Neroka Football Club sangapambu gol manga ahumda maitiba pikre Cell Football Academy Bokaro Jharkhand gi maipapugi gol singadu Benlian Targen na match ki kunithoi suba madi kuntranipal suba minita gol ani sanki atopa gol ahum maduna Mark Johnthang Puya W Zone Samadi N Johnson na match ki mapal suba nifu suba madi yankai suba minita chanduna match asi maipakibani Mighty Orba Neroka Football Club sangapong ki gol ahum madu P Piasan L Ben Johnson amadi M Sterling na match ki ahanba hapki hapa minute ani match ki humpumapal suba madi humputara suba minita sankibani match asida Cell Football Academy ki sanaroi Ice Bungjo amadi Neroka Football Club sangapamgi Moliun Moliada Center referee na unsporting behavior kidamak yellow card utki Saturday League asigi ani suba match ki sanakibada Aizol Football Club na Numaligar Refinery Limited Football Academy bu gol mari amada maitiba pikre Aizol Football Club ki mai papugi gol singadu Malso Matuanga Lanun Siama Lan Muan Kima amadi si Lalmen Puyana Merski kunithoi suba kuntra truk suba maripunipal suba mari humputara tare suba minute chanduna match asi mai pakibani Mighty Kiba Numaligar Refinery Limited Football Academy gi amatangareba goladu Numbani Burgaohen na match ki marifu matoi suba minita sanki match asidasu Numaligar Refinery Limited Football Academy gi sanaroi Akash Sonawalda Center referee na unsporting behavior gidamak yellow card utki Saturday League asigi mathangi match thasigi tang tara Nepalgi ayupung tara tabada ahanba match waina Tata Football Academy amadi Aizol Football Club ka ahanba match waina sanagani ani suba match nungtil pung ama makai tabada Neroka Football Club amadi Numaligar Refinery Limited Football Academy ga sanagani Cricket Manipur team amadi Bihar team gi ani suba one day match tasu Manipur na Bihar bu maitiba pikre Manipur na toss ngamduna ahanba betting tobada over kuntra Nepal ka ball anida wicket loina turaga run samaga kuntra taruk lobki masigi pakhumda ani suba betting togiba Bihar na over nifuda wicket mapal turaga run samaga kumanga khaklogduna match asi maiti khibani ngasi sanakhiba match asida Manipur team gi Sultan na wicket ani amadi ball nifu mathoida run kun logduna man of the match takre hayeng match leiroi thasigi tang tara Nepal da ahum suba one day match sanagani Imphal East District Football Imphal East District Football Association sinduna Thambalnu Sports Complex Poiro Khongjin Kainada team mapal na saruk yaduna sathariba Ngangkham Boy Memorial Second Division League Tournament ki ngasi sanakhiba ahanba match ta TYWO Takhel amadi SSC sector goal amamam chanaduna draw sakre TYWO Takhel gi goal adu tender na match ki tare suba minita sanki SSC sector gi goal aduna thoina match ki taramapal suba minita sanki bani tournament asigi ani suba match ki sanakibada FC Angthana ASYC Androbu goal ani sinoda maitiba pikre FC Angthagi mai papugi goal ani du El Sudir amadi Jameson na match ki ani suba amadi kunithoi suba minita sanki bani match asida FC Angthagi sanaroi Rishi Tombada center referee na unsporting behavior kidamak yellow card utki Kang Singjamai Kang tournament ki ngasi sanakhiba match ta Singjamai Kendra Kangkhut team B na Konthokjam Kendra Kangkhut pu maithiba piduna semi final sangkhre Singjamai Kangkhut na sinduna Singjamai namarapa mandop kam community hall da Kangkhut tarani thoina group mari thokna khairokuna mamang thagi tang kundigi sathariba sahi yankhai amari humpu gi Kendra wise Kang tournament ki ngasi sanakhiba aroiba quarter final match ta Singjamai Kendra Kangkhut team B na Konthokjam Kendra Kangkhut pu panjil taramari mapal kaptuna maithiba piduna semi final sangkhibani tha sigi tang tara Nepal da ahanba semi final match waina Khundrakpam Kendra Kangkhut amadi Wangoi Kendra Kangkhut ka sanagani Volleyball Young Sporting Association Lilong Sanda Khongna Singduna Association Siki Grounda Team Nepal Group ani thongna khaidoktuna tha sigi tang tara humdoi digi sathariba ahum suba cash prize junior volleyball tournament ki final da NYBA Naurem amadi Bakhe Lamphel Sana Kaithel ga thengnaragani
ngasi sanakhiba ahanba semi-final match ta NYBA Nauremna Yumbu YSA Team A Lilong Chanda Khongbu set ahum sino kunmanga kulhumdoi kunmanga taramanga kunthra mathoi kumapal da maithibu biduna final sangkhibani ani suba semi-final match ki sanakhibada bakhe lamphel sana kaithelna YBA ngairangbambu set ahum ama kumanga taratret kumanga taramapal kumanga amadi kunmanga kunithoi da maithibu biduna final sangkhre tournament asigi ahum suba position gi sanakhibada YBA ngairangbamna Yumbu YSA Team A Lilong Chanda Khongbu set ahum ani da maithibu biduna ahum suba position takhre tournament asigi aroiba match tha sigi tang 19 gi nungthil pung 12 tabada NYBA Naurem amadi bakhe sana kaithelga sanaragani Thagasari boyai makata nanga sinomagi ainga sagi pau phangbigani ngasigi oikhiba aing asagi pauda ICAR lamphel patagi phangba paugi matung inna ngasigi khwaidigi sakhiba degree Celsius kulumdoi definite ahum khwaidigi ingba degree Celsius taret dasmik ama nungsitte yauba ising manilgi sang ayukta sada matputara nungthilda sada niputaret othi ngasigi nong sukide Chief Minister na Federal District amadi Northern District honabi matung ina apan amata yaudana hangdokre Communal oidibadi government nate district lauthopada yeliba makhoi asini haina Chief Minister o ibobina phongdokre amasung police the landa dun emisi mina thon khiba thawangbu yaning daba phongdok tuna kaitel phambi ima sina ngasini mita pung 3 gi pung kun ga mari Manipur ban kokre ngasigidi ISTV na pizaba paw matang asal loizare miyang tabili pa punamakpo amuka hanap kurumzari